Human rights activist Bablu Loitongmamna advocate amaga pullaga Bangalore maitai amadi kuki gi mifam pangthokna honer bs pangthok yaroi haina maitai lipunna section wa thamlakli Manipur Press Club ta pangthok pawgi mifam amada maitai lipun ge tengol puba Yumlembam Pradip Chandrana fongdor phagi matung ina Bablu Loitongmam haiba MUSA public platform da wangang da athing thamlibane Handaktasu advocate amaga manarga Bangalore leba Manipuri maitai singing bing season aduna kuki amadi maitai gi mifam ama pangthokna raba honaram lehana maral siraduna hariba mifam asi America dagi tharakpa missionary fund dagi makoi ani na kuki singa manarga pangthokna raba honabani haibasi loop asina khangbangam lehana su Pradip Chandra na makha tarakli Bablu ji ki funding dagi magi sida laiba keno mayam se si ki funding ki da yamna chauna senari ba koi ki hanaju mamang da cookie jinga pullaga Supreme Court maitai ki mayok ta case thangat kene ana mayam horok na mayum mai thage tawraba advocate ama ex CM ki magi imung munung ex MLA ki mahaki masanupa hai bijing je adu NGO tawri bijing nakoi yaragadi kudak ta noin tawri basabu mayam du lepo natragadi sida tholopa afabata daita kudimak nasana sana daita lawgodobni ai ba hojik laiba maitai ki sentiment ji da madugi afabata tholakpa kudimak ta koina daita bubang amoy